FMR Kakthatkhibagi Mayokta Cnpo na Pung 12 gi total shutdown Touragani haina Laothokhre. Naga Furup 12 gi apunba body ama oiriba Chandel Naga People's Organization Cnpo na Manipur gi Chandel amasung Cnpo district ta Pung 12 gi oiba total shutdown Touragani haina Laothokhre. February tang 12 gi ayuk pung 6 tagi haugadariba total shutdown gi khongjang aduga loinana miyam gi achauba khongchat amasu pangthokani hairi. Cnpo na sinduna pangthokadariba rally amasung total shutdown gi khongchat adu India lengakna Indo-Myanmar border da hana chatnaramba free movement regime FMR chatna hankidabagi Mayokta changsingadabani hairi. February tang 3 da Chandel Naga People's Organization Try Hoho Naga Students Union Chandel amasung NCAC gi mifamama pangthoklaba matungda khongjang changsinaba warep laukhibani. Emergency meeting aduna Chandel amasung Cnpo district ki Naga taba mafamda total shutdown tawbaga loinana miyamgi achauba rally amasu pangthoknaba warep lauki. Indo-Myanmar border da India lengakna border fencing tawrakpa FMR chatna hankidabana pirakliba chaitheng adu miyamda khanghannabagidamak khongjang adu changsingadabani hairi. Cnpo na Naga taba mafam singda chathagadariba shutdown gi khongjang aduna miyamda khudong chadaba kaya thokhangani adumoinamak oirakliba fibam asigi yenglaga tangai fadana khongjang adu changsingadabani hairi. Khongjang aduda Naga Furup ki miyoi khudingmakna saugat pinabasu appeal tawki. Cnpo na changsingadariba khongjang aduga chap manaba khongjang Nagaland gi Longwa village ta Konyan Union na sinduna chathagani hainasu fongdoraki.